Hello. ꯑꯩꯁꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦꯕ ꯁꯨꯝ ꯑꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯇꯥꯡ ꯄꯜꯂꯛꯄ ꯑꯗ ꯑꯩꯅ ꯁꯨꯝ ꯌꯨꯇ꯭ꯌꯨꯕ ꯍꯧꯗꯣꯛꯄ ꯌꯥꯕꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯃꯥꯁꯨ ꯇꯧꯑꯣꯅ ꯍꯥꯏꯕꯀꯣ. ꯑꯗ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯌꯥꯝ ꯂꯥꯏ ꯍꯥꯏꯗꯤ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯆꯪꯉꯤꯀꯣ, ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯗꯣꯏꯅꯤꯅ. ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯣꯏꯅ ꯇꯧꯕꯩꯅꯤꯅꯀꯣ. ꯑꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ 5 ꯃꯦꯒꯥꯄꯤꯛꯁꯦꯜ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯥꯏꯅꯔꯤꯕ ꯐꯣꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯦꯒꯥꯄꯤꯛꯁꯦꯜ 5 ꯂꯣꯏ ꯍꯦꯟꯅꯔꯕꯅꯤ. ꯐ꯭ꯔꯟ ꯑꯃꯗꯤ ꯃꯅꯤꯡꯒꯤ ꯕꯦꯛꯀꯤ ꯀꯦꯃꯦꯔꯥ, ꯔꯤꯌꯔ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯅ ꯂꯣꯏ ꯌꯥꯔꯦ. ꯑꯗꯣ 5 ꯃꯦꯒꯥꯄꯤꯛꯁꯦꯜꯕꯨ ꯌꯧꯔꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ HD ꯀ꯭ꯋꯥꯂꯤꯇꯤꯗ ꯐꯣꯇꯣ ꯑꯗꯨꯝ ꯅꯝꯕ ꯌꯥꯔꯕꯅꯦ. HDꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ. ꯐꯨꯜ HD ꯅꯠꯇ꯭ꯔꯒꯁꯨ 720pꯗ ꯅꯝꯃꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯝꯃꯤꯁꯦ ꯑꯩ HD ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ HD ꯀ꯭ꯋꯥꯂꯤꯇꯤꯗ ꯅꯝꯃꯁꯨ ꯌꯥꯏ. ꯁꯤ HDꯅꯤ. ꯑꯗꯣ ꯑꯩ ꯃꯅꯤꯡꯒꯤ ꯀꯦꯃꯦꯔꯥꯗꯤ ꯅꯝꯕꯅꯦꯕ. ꯑꯗ ꯌꯥꯝ ꯁꯦꯡꯕꯒꯤꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯐꯣꯟ ꯑꯇꯥꯡꯕ DSLR ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯒꯦ ꯍꯥꯏꯕꯩꯗꯤ. ꯑꯗꯨꯒ ꯅꯝꯕꯔ 2, ꯑꯩꯈꯣꯏꯅ ꯅꯝꯃ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯃꯈꯜ ꯂꯩꯔꯦ. ꯏꯗꯤꯠ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯂꯩ. ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯦ ꯏꯗꯤꯠ ꯁꯨꯡꯇꯧ ꯇꯧꯗꯅ ꯑꯩ ꯊꯥꯒꯠꯂꯁꯨ ꯌꯥꯏꯑꯕ ꯁꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯗꯤ. ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯏꯗꯤꯠ ꯇꯧꯅꯤꯡꯕ, ꯏꯗꯤꯠ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯈꯛꯇꯪ ꯂꯩꯔꯒꯗꯤ ꯐꯣꯟꯅ ꯈ꯭ꯋꯥꯏ ꯐꯔꯦ. ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯏꯗꯤꯠ ꯇꯧꯅꯕ ꯁꯣꯐꯋꯦꯌꯔꯁꯤꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯁꯦꯁꯔ ꯋꯥꯡꯕ, ꯑꯗꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯐꯤꯛ ꯌꯥꯝ ꯆꯥꯎꯕ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯗꯦꯕ. ꯑꯗꯨ ꯃꯊꯛꯇ ꯀꯝꯄ꯭ꯌꯨꯇꯔꯁꯨ ꯔꯥꯝꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁ ꯚꯔꯖꯟ ꯑꯩꯈꯣꯏꯒꯤ Adobe Premiere Proꯒꯗꯤ 16GB ꯔꯥꯝꯒ ꯑꯣꯏꯒꯗꯧꯅꯤ ꯍꯥꯏ. ꯑꯗꯨꯒ ꯍꯥꯔꯠ ꯗꯤസ്ꯛꯀꯁꯨ ꯑꯩꯈꯣꯏ SSDꯒ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯗꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨ ꯀꯩꯝ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯣꯟ ꯑꯃ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯄꯥꯏꯔꯝꯕ ꯑꯩꯈꯣꯏ ꯑꯦꯅꯤ ꯐꯣꯟ 1GB 2GB ꯂꯣꯏ ꯌꯧꯅꯔꯕꯅꯤ. ꯑꯩꯈꯣই ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯩꯗꯣ ꯃꯥꯏ Note 5 ꯄꯥꯏ ꯍꯥꯏ, ꯔꯦꯗꯃꯤꯒꯤ. ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯔꯦ. ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯁꯦꯡꯉꯦ. ꯑꯗꯨꯒ ꯍꯣꯏ ꯀꯥꯟꯅꯕꯩ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯑꯩ ꯋꯥ ꯉꯥꯡꯒꯗꯧꯕ ꯚꯤꯗꯤꯑꯣ ꯑꯣꯏꯇꯥꯔꯗꯤ ꯔꯨꯝꯁꯦ ꯂꯥꯡꯉꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯁꯥꯒꯤ ꯐꯣꯟꯒꯤ ꯅꯕꯨꯛ ꯁꯤꯖꯤꯟꯅꯕꯁꯨ ꯐꯩ. ꯑꯗꯣ ꯑꯩꯕꯨꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯝ ꯍꯣꯡꯉꯤꯅꯦ. ꯂꯨꯄꯥ 200 300 ꯄꯤꯈꯤꯕꯅꯦ, ꯑꯩ ꯀꯥꯎꯔꯦ. ꯑꯗꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯨꯄా 100 ꯄꯤꯕ ꯊꯣꯛꯄꯅꯦ. ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯃꯥꯖꯣꯟꯒꯨꯝꯕ ꯑꯗꯨꯝ ꯑꯦꯞꯇ, ꯐ꯭ꯂꯤꯞꯀꯥꯔꯠꯇꯁꯨ ꯑꯗꯨꯝ ꯐꯪꯉꯦ. ꯂꯨꯄꯥ 200 ꯄꯤꯕ 300 ꯄꯤꯕ ꯀꯩꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ. ꯒꯤꯌꯥꯔꯗꯤ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇꯤ ꯀꯨꯏꯔꯦ ꯊꯣꯛꯂꯛꯄ. ꯒꯤꯌꯥꯔꯗꯤ ꯍꯟꯗꯛꯇꯅꯦ ꯊꯣꯛꯂꯛꯄ. ꯑꯐꯕ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯦ ꯚꯤꯗꯤꯑꯣꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦ. ꯑꯗꯨꯕꯨ ꯀꯩꯁꯨ ꯌꯥꯝꯅ ꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯂꯩꯕꯒꯤꯗꯤ ꯌꯥꯝ ꯀꯥꯟꯅꯩꯀꯣ. ꯑꯗꯨꯗꯤ ꯀꯣꯟꯅ ꯇꯞꯅ ꯍꯥꯞꯀꯠꯂꯛꯑꯁꯨ ꯌꯥꯏ. ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤ. ꯑꯗꯨꯒ ꯑꯩꯅ ꯋꯥꯉꯥꯡ ꯇꯧꯕꯁꯦ ꯁꯤꯁꯦ ꯚꯤꯗꯤꯑꯣ ꯑꯩꯅ ꯌꯦꯡꯀꯥꯟꯗ ꯇꯧ ꯂꯩꯔꯝꯃꯦ. ꯅꯣꯛꯅꯤꯡꯉꯦ. ꯑꯩ ꯀꯩꯁꯨ ꯉꯥꯡꯕꯗꯗꯤ ꯇꯧꯗꯕꯅꯦ. ꯁꯨꯃꯥꯏꯅ ꯏꯇꯣꯝ ꯉꯥꯡꯖꯕꯩ ꯇꯧꯕ ꯃꯥꯜꯂꯦ. ꯑꯗꯨꯒ ꯅꯝꯕꯔ 2, ꯏꯗꯤꯠ ꯇꯧꯕꯩꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯗꯤꯠ ꯇꯧꯕꯩ ꯍꯥꯏꯔꯛꯄꯗ ꯃꯣꯕꯥꯏꯜꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯌꯥꯝ ꯂꯩ. ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯣꯏꯕ, ꯑꯥꯏꯐꯣꯟꯒꯤ ꯑꯣꯏꯕꯀꯣ. ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ, ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕꯅ ꯁꯤꯖꯤꯟꯅ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯀꯥꯏꯟ ꯃꯥꯁꯇꯔ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯚꯔꯖꯟꯁꯨ ꯂꯩ. ꯑꯗꯣ ꯐ꯭ꯔꯤ ꯚꯔꯖꯟꯗꯗꯤ ꯋꯥꯇꯔ ꯃꯥꯔꯛꯒꯨꯝꯕ ꯌꯥꯎꯔꯛꯀꯅꯤ. ꯐ꯭ꯔꯤ ꯚꯔꯖꯟꯗ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒꯨꯝꯕ ꯂꯩꯕꯤꯔꯒꯀꯣ. ꯄ꯭ꯔꯣꯁꯦ ꯑꯗꯨꯝ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ 1,000 ꯑꯣꯏꯔꯝꯒꯗ꯭ꯔꯥ. ꯍꯣꯏ. ꯑꯗꯨꯒ ꯄꯥꯏꯔꯦꯇꯦꯠ ꯚꯔꯖꯟ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯁꯨ ꯌꯥꯏꯀꯣ. ꯑꯦꯟꯗ꯭ꯔꯣꯏꯗꯇꯤ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦꯁꯨ ꯑꯦꯟꯗ꯭ꯔꯣꯏꯗ ꯀꯥꯡꯕꯨꯗꯗꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ. ꯑꯗꯣ ꯐ꯭ꯔꯤ ꯇꯧꯒꯦꯁꯨ ꯌꯥꯏ. ꯍꯥꯟꯅ ꯍꯧꯕꯩ ꯌꯥꯝ ꯂꯩꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ GoProꯒꯤ, ꯑꯗꯒꯤ ꯄꯋꯥꯔ ꯗꯥꯏꯔꯦꯛꯇꯔ, ꯑꯗꯩ ꯀꯥꯏꯟ ꯃꯥꯁꯇꯔ, ꯑꯩꯕꯨꯗꯤ ꯚꯤꯚꯥ ꯚꯤꯗꯤꯑꯣ ꯁꯤꯅꯦ. ꯑꯩꯅ ꯚꯤꯚꯥ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯅ ꯁꯨꯝ ꯍꯥꯟꯅ ꯁꯤꯖꯤꯟꯅꯍꯧꯈꯤꯕꯗꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕꯅꯤ. ꯑꯗꯨꯒ ꯑꯩ ꯀꯥꯏꯟ ꯃꯥꯁꯇꯔꯁꯨ ꯑꯩ ꯌꯦꯡꯉꯝꯃꯦ. ꯑꯩꯅ ꯑꯍꯥꯟꯕꯗ ꯈꯪꯗ꯭ꯔꯤꯀꯥꯟꯗ ꯀꯥꯏꯟ ꯃꯥꯁꯇꯔꯗꯨꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪꯈꯛ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ. ꯑꯗꯣ ꯁꯨꯝ ꯚꯤꯚꯥꯁꯨ ꯍꯧꯈꯤꯕꯗꯩꯅꯦ. ꯀꯥꯏꯟ ꯃꯥꯁꯇꯔꯗ ꯑꯃꯨꯛ ꯁꯤꯜꯂꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯃꯌꯥꯝ ꯇꯧ ꯇꯥꯕꯅꯦꯕ. ꯑꯗꯣ ꯑꯩ ꯁꯨꯝ ꯚꯤꯚꯥꯗ ꯑꯗꯨꯝ ꯇꯧꯔꯒꯦꯅ ꯁꯨꯝ ꯈꯜꯂꯦ. ꯀꯩꯁꯨ ꯌꯥꯝꯅ ꯑꯩ ꯊꯣꯏꯗꯣꯛꯄ ꯏꯗꯤꯇꯤꯡꯁꯨ ꯑꯩꯒꯤꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ. ꯍꯥꯏꯗꯤ ꯂꯦꯟꯁꯀꯦꯞꯒꯨꯝꯕ ꯑꯗꯨꯝꯕ ꯅꯝꯗꯧꯁꯨ ꯅꯠꯇꯕꯅꯤꯅꯀꯣ. ꯑꯗꯣ ꯂꯦꯞꯇꯣꯞꯇ ꯍꯥꯞꯁꯤꯔꯁꯨ ꯇꯧꯋꯦ. ꯑꯗꯣ ꯑꯩ ꯂꯦꯞꯇꯣꯞꯁꯨ ꯌꯥꯁꯨ ꯌꯥꯗꯦ. ꯑꯗꯨꯒ ꯑꯩ ꯍꯥꯞꯀꯦꯁꯨ ꯑꯩꯈꯣꯏ ꯗꯦꯛꯁꯇꯣꯞ ꯑꯃ ꯆꯟꯖꯔꯁꯨ ꯈꯜꯂꯦ. ꯑꯗꯨꯒ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯗꯦꯛꯁꯇꯣꯞ ꯑꯃ ꯆꯟꯒꯦꯁꯨ ꯌꯥꯏꯑꯕ. ꯁꯨꯃꯥꯏꯅ ꯀꯩꯅꯣꯗ ꯂꯣꯏꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯗꯕꯤꯗ ꯑꯗꯨꯝ. ꯑꯗꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯛꯏ. ꯃꯣꯕꯥꯏꯜꯁꯤꯗꯤ ꯑꯗꯨꯝ ꯇꯧꯒꯦꯅ ꯇꯧꯋꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨ ꯀꯔꯤ ꯚꯤꯗꯤꯑꯣ ꯅꯝꯅꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯂꯩꯔꯦ. ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯅꯝꯅꯤꯡꯕ ꯃꯑꯣꯡꯗ ꯂꯣꯏ ꯅꯝꯕ ꯌꯥꯏ. ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯂꯩꯌꯦ. ꯆꯥꯛ ꯆꯥꯕꯒꯤ ꯈꯛꯇꯪꯗꯁꯨ ꯑꯣꯏꯕ, ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝꯒꯤꯁꯨ ꯂꯩ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯩ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯉꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ
limited ꯑꯣꯏꯔꯛꯑꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯈꯪꯕ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯌꯦꯡꯒꯅꯤ ꯌꯦꯡꯗꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯏꯪꯂꯤꯁꯇ ꯉꯥꯡꯉꯗꯤ ꯋꯥꯔꯜ ꯄꯨꯝꯕꯅ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯂꯣꯟ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ ꯚꯤꯗꯤꯑꯣꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯑꯦꯅꯤ ꯋꯥꯟ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯗꯣ ꯂꯣꯟ ꯉꯥꯡꯗ꯭ꯔꯒꯁꯨ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯉꯥꯡꯗ꯭ꯔꯒꯁꯨ ꯌꯥꯏꯗꯅꯀꯣ ꯂꯣꯏ ꯌꯥꯏ ꯆꯥꯛ ꯊꯣꯡꯕꯩꯕꯨ ꯑꯣꯏꯔꯣ ꯀꯣꯏ ꯆꯠꯄꯩ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯉꯥꯡꯕꯁꯦ ꯁꯨꯃꯥꯏꯅ ꯉꯥꯡꯕꯩꯁꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩ ꯑꯇꯣꯞꯄ ꯑꯩ ꯐꯦꯁꯕꯨꯛꯀꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯦꯝꯃꯤ ꯑꯩ ꯚ꯭ꯌꯨꯁ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯗ ꯑꯩ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯨ ꯂꯩꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯅ ꯑꯩ ꯁꯤ ꯑꯣꯏꯔꯦ ꯁꯨꯝꯕꯁꯤꯗꯤ ꯑꯩ ꯁꯨꯝ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯉꯥꯛꯇ ꯍꯥꯞꯀꯦꯅ ꯇꯧꯕꯅꯤ ꯑꯩ ꯑꯗꯨꯒ ꯑꯗꯨꯒ ꯍꯣꯏ ꯌꯨꯇ꯭ꯌꯨꯕ ꯄꯩꯁꯥ ꯇꯥꯟꯕꯩ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯒꯦ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯚ꯭ꯌꯨꯁꯦ ꯍꯣꯏ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯊꯥꯏꯅꯗꯤ 10,000 ꯚ꯭ꯌꯨ ꯂꯩꯔꯝꯃꯒꯗꯤ ꯄꯩꯁꯥ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕ ꯌꯥꯍꯜꯂꯝꯃꯦꯕ ꯑꯦꯠꯀꯤ ꯈꯛꯇꯪꯅꯤ ꯄꯩꯁꯥ ꯇꯥꯟꯕꯩ ꯃꯈꯜꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠꯄꯨ ꯌꯣꯜꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯦꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯠꯀꯤ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦ ꯑꯦꯠꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯖꯕ ꯌꯨꯇ꯭ꯌꯨꯕꯅ ꯄꯤꯔꯛꯀꯗꯧꯕ ꯄꯩꯁꯥ ꯒꯨꯒꯜꯅ ꯄꯤꯔꯛꯀꯗꯧꯕ ꯄꯩꯁꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ 1,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯒꯗꯧꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯧꯖꯤꯛ ꯆꯦꯅꯦꯜꯁꯦ 100ꯇ ꯌꯧꯗ ꯉꯥꯏꯔꯤ ꯑꯗꯣ ꯑꯩ 100 ꯂꯩꯒꯦꯔꯥ ꯑꯃ ꯂꯩꯒꯦꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯄꯥꯝꯕꯕꯨꯗꯤ 1,000 10,000 1 ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯂꯩꯔꯗꯤ ꯐꯩ ꯍꯥꯏꯅꯤꯀꯣ ꯀꯅꯥꯅꯕꯨ ꯄꯥꯝꯃꯣꯏꯗꯣꯏꯅꯣ ꯌꯥꯝ ꯄꯥꯝꯕꯩ ꯅꯠꯇꯕ ꯑꯗꯨꯏꯗꯤ ꯃꯤ ꯃꯌꯥꯝꯗ ꯋꯥꯁꯨ ꯉꯥꯡꯉꯦꯗꯀꯣ ꯍꯣꯏ ꯄꯩꯁꯥꯁꯨ ꯌꯥꯝ ꯂꯥꯛꯑꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒ 1,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯒꯗꯧꯅꯤ ꯑꯗꯨꯒ ꯄꯨꯡ 4,000 ꯌꯦꯡꯕ ꯑꯣꯏꯒꯗꯧꯅꯦꯕ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯄꯩꯁꯥ ꯑꯦꯠ ꯊꯣꯟꯕ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯣꯏꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯕꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯊꯣꯛꯂꯛꯄꯗꯣ ꯁ꯭ꯀꯤꯞ ꯇꯧꯕ ꯌꯥꯕ ꯂꯩ ꯇꯧꯕ ꯌꯥꯗꯕꯂꯩ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡ ꯇꯥꯔꯗꯤ ꯃꯤꯅꯤꯠ 10ꯒ ꯍꯦꯟ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣꯁꯦ 3 ꯍꯥꯞ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯤꯅꯤꯠ 10 ꯁꯥꯡꯕ ꯚꯤꯗꯤꯑꯣꯁꯤꯗ ꯚꯤꯗꯤꯑꯣ 2 ꯍꯥꯞꯄꯦꯅ ꯈꯜꯂꯣꯕ ꯑꯗꯣ ꯃꯤ 1,000 ꯌꯦꯡ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯦꯔꯥꯎꯟ ꯌꯥꯝꯗ꯭ꯔꯕꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯦꯠ ꯊꯣꯛꯇꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯁꯨ ꯌꯥꯎꯅꯤꯀꯣ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏ ꯀꯅꯥꯅ ꯌꯦꯡꯉꯛꯏꯅꯣ ꯍꯥꯏꯕꯒꯤ ꯍꯤꯁꯥꯕꯇꯀꯣ ꯑꯗꯨꯒ ꯑꯦꯠꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯥꯏꯔꯤꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯀꯠꯂꯦ ꯈꯜꯂꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ 50,000 ꯌꯦꯡꯉꯦꯅ ꯈꯜꯂꯣꯕ 50,000ꯁꯦ ꯑꯃꯦꯔꯤꯀꯥꯗꯒꯤ ꯃꯤ 10,000 ꯑꯣꯏꯔꯦꯅ ꯈꯜꯂꯣꯕ ꯑꯗꯨꯑꯣꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯗ꯭ꯔꯕꯗ CPM ꯑꯅ ꯑꯩꯈꯣꯏ ꯀꯥꯎꯔꯦ CPMꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯗꯨꯗꯣ ꯂꯨꯄꯥ 4ꯅ ꯁꯥꯕꯁꯨ ꯌꯥꯎꯋꯦ ꯃꯤ 1,000 ꯌꯦꯡꯉꯛꯄꯗ ꯑꯗꯨꯗꯤ 50,000ꯒꯤꯗꯤ 4 × 30 ꯑꯣꯏꯗꯣꯏꯅꯤ ꯂꯨꯄꯥ 4ꯗꯣ 30 ꯑꯣꯏꯗꯣꯏꯅꯦ $120 ꯁꯝꯅ ꯍꯥꯏꯔꯕꯗ $120 ꯍꯥꯏꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯄꯩꯁꯥꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯗ ꯁꯨꯝ ꯀꯨꯏꯅ ꯇꯧꯔꯛꯑꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯃꯛꯑꯒꯗꯤ ꯑꯩꯅ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄꯗ ꯄꯨꯡ ꯑꯃꯗ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯃꯤ 5,000ꯅ ꯈꯨꯗꯛꯇ ꯌꯦꯡꯒꯦ ꯑꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥ ꯑꯝꯗ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯃꯤ ꯂꯥꯛꯅ ꯌꯦꯡꯉꯦꯅ ꯈꯜꯂꯣꯕ ꯚꯤꯗꯤꯑꯣ ꯚ꯭ꯌꯨꯁ ꯑꯗ ꯑꯦꯠꯁꯨ ꯂꯣꯏ ꯊꯣꯛꯑꯕ ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯃꯝ $100 ꯇꯥꯟꯒꯦ $100 ꯍꯥꯏꯁꯦ ꯅꯣꯡꯃꯗ ꯂꯨꯄꯥ 5,000ꯅꯦ 5,000 ꯅꯠꯇꯦ 8,000 ꯑꯣꯏꯗꯣꯏꯅꯤ ꯏꯟꯗꯤꯌꯟ ꯗꯣꯂꯔꯁꯇ ꯑꯗꯨ ꯊꯥꯗ ꯑꯣꯏꯗꯤ ꯌꯥꯝꯃꯦꯗꯅꯀꯣ ꯏꯟꯀꯝ ꯇꯦꯛꯁꯀ ꯊꯤꯔꯛꯀꯗꯣꯏꯅꯦ ꯍꯌꯦꯡ ꯄꯩꯁా ꯌꯥꯝ ꯇꯥꯜꯂꯒꯗꯤꯀꯣ ꯇꯦꯛꯁꯁꯨ ꯀꯛꯑꯦ ꯑꯗꯨꯅ ꯁꯤꯅ ꯑꯦꯠꯀꯤ ꯑꯣꯏꯈꯔꯦ ꯑꯗꯨꯒ ꯅꯝꯕꯔ 2 ꯑꯩꯈꯣꯏ ꯑꯦꯃꯥꯖꯣꯟ ꯑꯦꯐꯤꯂꯤꯌꯦꯠ ꯂꯤꯡꯛ ꯇꯧꯕ ꯌꯥꯏ ꯑꯩꯒꯤ ꯕꯨꯛꯁ ꯌꯣꯟꯕ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯀꯣꯂꯥꯕꯣꯔꯦꯁꯟꯒ ꯇꯧꯗꯅ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈꯔꯦ ꯑꯗꯨ ꯅꯝꯕꯔ 1ꯗꯤ ꯑꯩꯈꯣꯏ ꯑꯗꯣ ꯄꯥꯝꯖꯕ ꯑꯃꯁꯨ ꯂꯩ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯒ ꯇꯜꯂꯛꯀꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯁꯤꯁꯦ ꯇꯜꯂꯛꯀꯅꯦꯕ ꯁꯤꯗꯤ ꯑꯗꯨꯝ ꯍꯧꯅꯁꯥꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯊꯥꯒꯠꯂꯤ ꯐꯩ ꯅꯝꯕꯔ 1ꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯁꯦ ꯑꯩꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯩ ꯄꯥꯝꯕ ꯈꯣꯠꯄ ꯅꯠꯇꯦ ꯀꯣꯟꯅ ꯄꯥꯝꯃꯛꯄꯅꯦ ꯇꯞꯅ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯛꯇꯪꯒꯤꯗꯁꯨ ꯅꯠꯇꯕꯤꯗ ꯑꯩꯗꯤ ꯁꯨꯝ ꯁꯨꯃꯥꯏꯅ ꯅꯣꯂꯦꯖꯀ ꯁꯤꯌꯔ ꯇꯧꯕꯁꯦꯀꯣ ꯑꯩꯈꯣꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯧꯕ ꯌꯥꯕ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯂꯣꯏ ꯄꯥꯏꯅꯩ ꯀꯨꯏꯔꯦ ꯃꯣꯕꯥꯏꯜ ꯄꯥꯏꯅꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯨꯝꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣই ꯏꯟꯇꯔꯅꯦꯠ ꯄꯥꯏꯅꯩ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠꯁꯨ ꯂꯣꯏꯖꯔꯅꯤꯀꯣ ꯑꯗꯨꯒ GBꯁꯨ ꯐ꯭ꯔꯤꯗ ꯂꯣꯏ ꯐꯪꯉꯦ ꯖꯤꯑꯣ ꯂꯥꯛꯄꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯉꯁꯤꯗꯤ ꯆꯍꯤ 10 ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯏꯟꯇꯔꯅꯦꯠ ꯂꯣꯏ ꯄꯥꯏꯔꯅꯤ ꯏꯟꯇꯔꯅꯦꯠꯇꯩ ꯂꯣꯏ ꯌꯦꯡꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯀꯨꯏꯔꯦ ꯌꯨꯇ꯭ꯌꯨꯕ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯣ ꯐꯦꯁꯕꯨꯛꯁꯨ ꯂꯩ ꯆꯞ ꯃꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯦ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯁꯨ ꯌꯥꯏ ꯐꯦꯁꯕꯨꯛꯇꯁꯨ ꯑꯦꯗ ꯇꯧꯕ ꯌꯥꯏ ꯐꯦꯁꯕꯨꯛꯇꯅ 10,000 ꯐꯣꯂꯣꯋꯔꯁ ꯂꯩꯒꯗꯧꯕ 60,000 ꯚ꯭ꯌꯨꯁ ꯂꯩꯒꯗꯧꯅꯦꯕ 3 ꯁꯦꯀꯦꯟ ꯁꯥꯡꯉꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯤꯠ 3 ꯁꯥꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯥꯞꯆꯤꯟꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯍꯥꯞꯄ ꯌꯥꯏ ꯐꯦꯁꯕꯨꯛꯇꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯈꯪꯗꯦ
ꯑꯗꯣ ꯑꯩꯁꯨ YouTube ꯃꯦꯟ ꯍꯥꯏꯕꯅꯤ ꯐꯦꯁꯕꯨꯛꯅꯕꯨ ꯍꯦꯟꯒꯠꯂꯛꯑꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯚ꯭ꯌꯨ ꯌꯥꯝꯕꯁꯨ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯒꯦꯕꯨ ꯍꯥꯏꯔꯣ ꯄꯩꯁꯥꯁꯤꯗꯤ ꯂꯥꯛꯀꯗꯧꯅꯤ ꯄꯩꯁా ꯇꯥꯟꯕ ꯈꯛꯇꯪ ꯊꯣꯛꯂꯛꯑꯒꯗꯤ ꯚ꯭ꯌꯨ ꯐꯪꯉꯣꯏ ꯚ꯭ꯌꯨ ꯂꯥꯛꯑ ꯃꯇꯨꯡꯗ ꯄꯩꯁꯥ ꯂꯥꯛꯀꯗꯧꯅꯤ ꯄꯩꯁꯥꯁꯤꯗꯤ ꯃꯥꯏꯅꯔꯅꯤ ꯑꯗꯨꯒ ꯅꯝꯕꯔ 1 ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯈꯔ ꯇꯧꯔꯝꯃꯒ ꯇꯣꯛꯈꯤꯕꯁꯨ ꯌꯥꯏꯑꯕ ꯍꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯝꯃ ꯇꯧꯔꯒ ꯇꯣꯛꯈꯤꯕꯁꯨ ꯌꯥꯏꯗꯅꯀꯣ ꯄꯥꯝꯃꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯌꯨꯇ꯭ꯌꯨꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯌꯥꯝ ꯂꯩ ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯃꯅꯤꯄꯨꯔ ꯂꯩꯒꯦꯔꯥ ꯗꯦꯜꯂꯤ ꯂꯩꯒꯦꯔꯥ ꯑꯃꯦꯔꯤꯀꯥ ꯂꯩꯒꯦꯔꯥ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯍꯩꯔꯛꯀꯅꯤ ꯁꯨꯝ ꯑꯍꯥꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯊꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯐꯖꯔꯦꯅ ꯑꯗꯨꯝ ꯚ꯭ꯌꯨ ꯐꯪꯗꯧꯁꯨ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯊꯤꯔꯦꯅ ꯚ꯭ꯌꯨ ꯐꯪꯉꯣꯏꯗꯧꯁꯨ ꯅꯠꯇꯦ ꯚꯤꯗꯤꯑꯣꯒꯤ ꯃꯈꯜꯗꯁꯨ ꯂꯩꯔꯦ ꯅꯝꯕꯔ 1 ꯂꯛꯇꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯌꯨꯇ꯭ꯌꯨꯕꯇ ꯁꯝꯅ ꯍꯥꯏꯔꯕꯗ 1 ꯃꯤꯂꯤꯌꯟ ꯍꯦꯜꯂꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯌꯨꯇ꯭ꯌꯨꯕꯔꯁ ꯌꯥꯝꯗꯦꯕ ꯃꯤ 1,000,000 ꯂꯩꯕꯗ ꯑꯗꯣ ꯃꯣꯏꯈꯩ ꯉꯥꯛꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯠꯇꯦꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯝꯅ ꯍꯥꯏꯔꯕꯗ 10,000ꯒ ꯂꯩꯔꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯔꯝꯅꯦ ꯐꯅꯌꯥꯝ ꯑꯗꯨꯝ ꯏꯟꯀꯝ ꯑꯃ ꯁꯣꯔꯁ ꯂꯥꯛꯄ ꯌꯥꯔꯦ ꯊꯥꯗ ꯏꯟꯀꯝ ꯁꯣꯔꯁ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯊꯥꯗ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯃꯤꯅꯤꯃꯝ 10,000 ꯂꯥꯛꯄ ꯌꯥꯕꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯅꯣꯡꯃꯗ ꯊꯕꯛ ꯌꯥꯝ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯕꯨ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩꯈꯣꯏꯒꯤ 24 ꯑꯋꯥꯔꯗꯤ ꯖꯣꯕꯅꯤꯀꯣ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂ ꯂꯩꯕꯅꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯒ ꯇꯣꯛꯎ ꯌꯥꯗꯕꯅꯦ ꯕ꯭ꯔꯦꯟꯗ ꯑꯗꯨꯝ ꯈꯜ ꯂꯩꯕꯅꯦꯕ ꯀꯔꯤꯕꯨ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯗꯨꯅꯤ ꯑꯗꯣ ꯌꯥꯝ ꯂꯥꯏ ꯐꯣꯟ ꯑꯃ ꯂꯩꯔꯒꯗꯤ ꯌꯥꯔꯦ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯝ ꯁꯦꯡꯉꯕꯅꯤ HD ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯔꯦ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯂꯩꯔꯦꯅꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯣꯝꯄ꯭ꯔꯦꯁ ꯇꯧꯕꯁꯨꯌꯥꯏ ꯌꯥꯝ ꯁꯥꯡꯉꯒꯗꯤ 1 GB ꯀꯜꯂꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯗꯤꯇꯤꯡ ꯇꯧꯔꯀꯥꯟ ꯄꯤꯛꯊꯔ ꯑꯗꯨꯝ 500 MB 200 ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯤꯠ 10 ꯁꯥꯡꯉꯗꯤ ꯑꯩꯅ ꯀꯩꯅꯣ ꯅꯝꯕꯅꯤꯅ ꯑꯦꯔꯥꯎꯟ 300-400 MB ꯈꯛꯇꯪ ꯑꯣꯏꯅꯤ ꯑꯩꯅ ꯀꯛꯊꯒꯦꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯎꯅ ꯑꯗꯨꯝ ꯊꯥꯒꯠꯂꯅꯤ ꯑꯩꯕꯨꯗꯤ ꯁꯤ ꯏꯟꯇꯔꯅꯦꯠ ꯐꯥꯁ ꯑꯣꯏ ꯑꯗꯨꯒ ꯋꯥꯏꯐꯥꯏꯁꯨ ꯑꯣꯏ ꯐ꯭ꯔꯤ ꯑꯣꯏꯕꯅꯤꯅꯀꯣ ꯌꯥꯝꯅ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯑꯩ ꯄ꯭ꯂꯥꯟꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯒꯠꯆꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯂꯣꯏꯗꯅꯀꯣ ꯁꯤꯗꯤ ꯇꯧꯔ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯌꯥꯝ ꯂꯥꯏ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣই ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯐꯣꯇꯣ ꯊꯥꯒꯠꯄ ꯆꯞ ꯃꯥꯟꯅꯩ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯝꯅꯔꯛꯀꯅꯤ ꯑꯗꯨꯝ ꯁꯤꯗꯤ ꯑꯗꯨꯝ ꯄꯥꯝꯅꯔꯛꯀꯅꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯋꯦ ꯄꯥꯝꯖꯔꯒꯗꯤꯀꯣ ꯄꯥꯝꯗ꯭ꯔꯒꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯅꯤ ꯍꯥꯏꯔꯒ ꯌꯦꯡꯉꯕꯁꯨ ꯌꯥꯏ ꯀꯣꯟꯅ ꯄꯥꯝꯃꯛꯄꯁꯨ ꯌꯥꯏꯗꯅ ꯁꯤꯗꯤ ꯈꯪꯗꯦꯗꯅ ꯑꯗ ꯁꯤꯒꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯁꯨꯝ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯐꯣꯟꯗꯕꯨ ꯁꯥꯟꯅꯕ꯭ꯔꯥ ꯋꯥꯆꯞꯇꯕꯨ ꯍꯪꯉꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯨ ꯑꯩ ꯊꯥꯒꯠꯆꯩ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯦ ꯑꯩ ꯐꯦꯁꯕꯨꯛꯇꯁꯨ ꯌꯦꯡꯕꯤꯕ ꯑꯩ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝ ꯑꯣꯏ ꯌꯥꯝ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯂꯥꯏꯛꯀ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟꯒ ꯏꯕꯤꯔꯛꯄꯗ ꯑꯩ ꯑꯗꯨꯝ ꯄꯥꯏ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯗꯨꯒ ꯑꯩ ꯆꯦꯅꯦꯜ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏ ꯈꯜꯂꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩ ꯆꯦꯅꯦꯜꯁꯦ ꯚꯤꯗꯤꯑꯣꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯌꯦꯡꯕꯤꯕꯔꯣꯅ ꯐꯦꯁꯕꯨꯛꯇꯁꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤ ꯍꯥꯏꯒꯦꯅ ꯇꯧꯅ ꯁꯨꯝ ꯏꯃꯥꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯁꯨ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯗꯣ ꯑꯩ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯑꯦꯅꯤ ꯀꯣꯏꯁꯟ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯑꯈꯪꯕ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯩꯁꯨ ꯌꯥꯝ ꯈꯪꯕ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕꯕꯨꯗꯤ ꯈꯪꯉꯦ ꯏꯗꯤꯠ ꯇꯧꯕꯗꯤ ꯍꯟꯗꯛ ꯈꯔ ꯇꯝꯃꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯏꯗꯤꯠ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯦꯅꯤ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯄ ꯆꯥꯕꯩꯕꯨ ꯑꯣꯏꯔꯣ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯉꯣ ꯀꯔꯝꯕꯅ ꯚ꯭ꯌꯨꯁ ꯐꯪꯉꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯣꯏ ꯐꯦꯁꯕꯨꯛꯇ ꯎꯔꯤꯁꯦ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯉꯥꯛꯇ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨ ꯄꯣꯄꯨꯂꯔ ꯉꯥꯛꯇ ꯅꯠꯇꯦ ꯑꯩꯈꯣই ꯚꯤꯗꯤꯑꯣꯁꯤꯁꯨ ꯊꯥꯒꯠꯄ ꯍꯥꯏꯁꯦ ꯏꯁꯥꯅ ꯄꯥꯝꯕ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯃꯌꯥꯝ ꯇꯧꯅꯩꯅ ꯂꯣꯏ ꯇꯧ ꯌꯥꯕꯁꯨ ꯅꯠꯇꯦ ꯏꯁꯥꯅ ꯄꯥꯝꯕꯁꯨ ꯂꯩ ꯑꯃ ꯇꯧ ꯑꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯄꯥꯝꯕ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯄꯥꯝꯃꯛꯇ꯭ꯔꯒꯗꯤ ꯇꯣꯛꯈꯤꯅꯤ ꯈꯔ ꯇꯧꯔꯝꯃꯒ ꯍꯣꯏ ꯍꯧꯖꯤꯛ ꯄꯥꯝꯃꯒ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯝꯃꯣꯏ ꯍꯥꯏꯕꯁꯨ ꯑꯗꯨꯒꯤ ꯋꯥꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯝ ꯄꯥꯝꯅꯩꯅꯤ ꯑꯗꯣ ꯁꯤꯅ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯁꯦ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯪ ꯇꯧꯔꯒ ꯇꯥꯟꯖꯦ ꯍꯥꯏꯕ ꯅꯠꯇꯦ ꯄꯩꯁꯥ ꯇꯥꯟꯒꯦꯗꯤ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯄꯩꯁꯥ ꯇꯥꯟꯕ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯃꯤ ꯁꯦꯕꯥ ꯇꯧꯒꯦꯁꯨ ꯑꯇꯣꯞꯄ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯇꯣꯞꯄ ꯊꯕꯛ ꯁꯤꯟꯐꯝ ꯌꯥꯝ ꯂꯩꯗꯅꯀꯣ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯪ ꯅꯠꯇꯦ ꯌꯨꯇ꯭ꯌꯨꯕ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕꯈꯛ ꯅꯠꯇꯕꯤꯗ ꯑꯩꯁꯤꯅ ꯌꯨꯇ꯭ꯌꯨꯕ ꯐꯦꯁꯕꯨꯛꯀꯤ ꯍꯥꯏꯕꯅꯤ ꯁꯨꯝ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯌꯥꯝ ꯂꯩꯌꯦꯅꯀꯣ
ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯃꯤ ꯌꯥꯝꯅꯁꯨ ꯔꯤꯁ ꯇꯧꯕ ꯌꯥꯕꯀꯣ, ꯃꯤ ꯃꯌꯥꯝꯁꯨ ꯁꯦꯕꯥ ꯇꯧꯕ ꯌꯥꯕꯗꯣ. ꯁꯦꯕꯥ ꯇꯧꯕꯗꯤ ꯁꯦꯕꯥꯅꯦꯅ ꯈꯜꯂꯒꯗꯤꯀꯣ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣꯅꯤꯗꯅꯀꯣ, ꯁꯨꯝ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯍꯟꯕ ꯈꯣꯠꯄ, ꯍꯣꯏ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯗꯤ ꯍꯣꯏ ꯏꯁꯥꯅ ꯄꯥꯝꯕ ꯑꯃꯁꯨꯅꯤꯀꯣ. ꯏꯁꯥꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯀꯨꯏꯅ ꯇꯧꯔꯣꯏꯗꯅꯀꯣ. ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ, ꯁꯤꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯇꯧꯁꯦ. ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯃꯔꯛꯇ ꯇꯠꯈ꯭ꯔꯦ, ꯑꯗꯨꯝ ꯑꯁꯤ ꯑꯀꯣꯟꯕꯩꯁꯦ ꯑꯃꯨꯛ ꯅꯝꯕꯅꯦ. ꯑꯩ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯔꯦꯅ ꯇꯧ ꯂꯩꯔꯝꯃꯦ. ꯀꯦꯃꯦꯔꯥ ꯃꯅꯤꯡꯗ ꯅꯝꯅꯤ ꯎꯗ꯭ꯔꯕ, ꯑꯩ ꯃꯦꯃꯣꯔꯤꯁꯦ ꯈꯔ ꯂꯦꯝꯃꯝꯗ꯭ꯔꯕ, ꯑꯗꯨꯒꯤꯅꯦ. ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯖꯔꯦ. ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯒ ꯑꯩ ꯐꯦꯁꯕꯨꯛꯇ ꯌꯦꯡꯕꯤꯔꯒꯅ ꯐꯦꯁꯕꯨꯛ ꯑꯁꯤꯁꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ. ꯁꯨꯝ ꯇꯧꯕꯤꯗ꯭ꯔꯤꯕ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯩ. ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯑꯗꯩ ꯍꯣꯏ ꯍꯟꯅꯁꯨ ꯍꯥꯏꯖꯔꯦ, ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯋꯥꯆꯞ ꯅꯝꯕꯔꯗꯨꯔ ꯐꯣꯟꯗꯨꯔ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯑꯈꯪꯕ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩ ꯑꯗꯨꯝ ꯑꯩ ꯑꯉꯝꯕ ꯈꯨꯝꯖꯒꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯔꯦꯀꯣꯔꯠ ꯇꯧꯔꯤꯁꯦ. ꯄꯨꯡ 1ꯕꯨ ꯍꯦꯟꯈ꯭ꯔꯕꯅꯤ, 2 ꯇꯥꯗ꯭ꯔꯣꯃꯅꯤ. ꯅꯨꯡꯉꯥꯏ. ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ. ꯊꯦꯡꯛ ꯌꯨ.